अरोइबा पाव सेरौदा कुकी मिलिटेंट सिंगना नोंमै कापसिलकपदा BSF के पर्सनल अमा सिरे BSF पर्सनल अनि असम राइफल्स के पर्सनल अनि सोक्ले CPI Manipur State na atay state singi chief minister singda irang laksana ba hotnabada mateng pangbinaba haizarugadori Delhi da protest tawgadori Amadi Kokomina Jun Tareta Iboyama Sumang Lila Sanglenda Miyamgi Mifam Pangtokuna Haujik Ladiba Fibamgi Matangda Kanagadori Northeast Window TV na sandokteriba numidangi paw sibu meeting tabiriba pumnamakpu CHAPLINA MAISNAM nei koknona kramjari Haujik paw sandok na pisari Kaching district ki manungchanba Serogi Practical High School da deploy toba BSF amadi Assam Rifles ke apunba kangbu amana ngasi ayuk anganba pung 3 rom tabada Sero amadi Sugnu area road opening patrolling chatlingaida kuki militant singna nongmai kapsilakpada BSF ke personal amasire loinana BSF ke personal ani amasung Assam Rifles ke personal ani punna mari sokle hairi Laikidraba BSF personal adudi 163 battalion BSF ke constable Ranjit Yadav ne Mahakuki militant singna sniper rifle na kaplakpada panduna sokpadagi Kachinggi Jivan Hospital da lang na bapukhatpada sina purakpani haina Dr. Singna lauthokibani hairi Thodogadugi makhat tarakpada BSF AR amadi Manipur Police Commando gi apunba force ka Sero manakta leiba kuki gi Thingkhang Phai Khunda Kuki Militant Singa Akan Mamongda Nomai Kapna Kre Hairi Combined Security Force ke Maikaida Asok Apan Yaukide Adubu Kuki Militant Singe Maikaida di Misi Mina Soidana Yauramba Yai Haina Source Amana Hairi Serauda Kapna Ringai Matamda Bishnupur District ke Manungchanba Pombi Khok Chandon Pokpi Napat Lomdasu Manipur Police Commando gi Kangbuga Kuki Militant Singa Yamna Kanna Nomai Kapna Ki Hairi Asok apan gi paudi fangdre Ngasi ayuk angan bada kuki militant singna nongmai kapsilakpada laikidaba BSF personal adugi thawai yaudraba hakchang mahaki pokna fam lamdamda pukhina ba Imphal gi Bir Tikendrajit International Airport ta nungthilpung ani minute yangkai taba matamda purakre Manipur ki Chief Minister N. Biren amadi Minister L. Susindro yauna BSF ki awang batha ki officers singna laikidraba BSF personal sing mafamda ikai khumnabo utuna laikat kre Chief Minister Biren masamaksu coffin thangbada saruk yakhi Bharat Mata ki jai Bharat Mata ki jai Bharat Mata ki jai Mata ki jai Bharat Mata ki jai Bharat Mata ki jai Bharat Mata ki jai Bharat Mata ki jai Kuki MLA Taragi Mathakta BJP Lengakna action amata lokhatriba kari maramgino Union Home Minister resign togadabani haina CPI Manipur State Council gi maikaidagi akanba wafam thamlakli ngasi BT Road ta leiba Irabat Bhavan da pangthokpa paugi mifam amada CPI Manipur State Council gi State Secretary L Thoiren na hai lamdamasida kuki militant singna micham miyamgi punsida landaba amadi yum kai kaya mai thabagi thawong chatharakpa numit kuntrani helaba fawbada India gi Prime Minister na thawa sadana tumina leksiliba asi akanba mongda condemn tawi irang asibu laksina ba Central Force kaya thamjilliba asi lamdamasigi miyamna thazaba leitre haike Union Home Minister na irang asi kham thengna mai chakba loiraklaba matungda laksina ba lamdamasida laktuna themjina ba hotna khiba aremba tare Home Minister amana hairamba wafam ngak na chatre maramaduna Union Home Minister mahakki phamdagi resign tawgadabini haina phongdoke Kuki militant singa su tawnarakpa matung tarakpadagi haujik phawbada tongan ba Bharat lengakna makhoi themnana ba amadi moigi mateng phangnana ba haibadi BJP gi vote phangnana ba honabada lupa in terms of crore kaya thadagi ese praja miyam na amadi khoi party ma action rakhange
मोगी MLA तरा कानबदा कुकी की मरुओइन भारत सरकार ने सु कांगबुदा चाउन मतेंग पांगे अदुइसु मथक्ता मखन कया की यामन सोफिस्टिकेटेड ओइबा वेपन कया लेइनबी सेन्याम कया मतेंग पांगे हाइबसे बसी याम मयेक सेना खा अदुना कुकी मिलिटेंट सिंग तौनिंग बतौ मतमदा भारत लेंगाक न चाउना अरानब कया मा सु कांगबुदा मोगी मतेंग लौगिबदो मदु न मरम ओरकांद सु सिंगसे याम निथिर नाउ चावले अदुगो लेने MLA तरा कुकी की मोई तरेट BJP अहुम अमन मोई सपोर्टर मंत्री अनि याउना होजिक फावदा भारत कॉन्स्टिट्यूशन मतुइना मोई लौथोक्त्रिब करिगिनो अदुगो लेने मोई तानथोक्त्रिब करिगिनो BJP ना अदुगो लेने मखोइदा अकन्वेक्शन लौद्रिब करिगिनो वहांग सिगी पाखुमदि होम मिनिस्टर ने पिरबम थोकपनेबा मदमाक पीदे अदुगो तुमिन लेसन मनिंग तबना साम राइफल सिंगना कुकी मिलिटेंट सिंगी मतेंग पांगी होम मिनिस्टर खोइ थाजबत लेते मांग डिजाइन तौगदबने करिगिनो होम मिनिस्टर माना ngasi फावदा भारत की प्राइम मिनिस्टर दा मणिपुर की ओरिबा बस्ता से मा रिपोर्ट तौबगी वाता दे सेंटर की कैबिनेट मीटिंग कौबगी वाता दे मांग मतोमदना वारे खर लौथोम वाफुम खर लौथोबई तो ओइबे या पोला अंद प्राइम मिनिस्टर ने तुमिन चुपचाप लेबिसे मनुंग हिडन एजेंडा खर ले रहे बिसे कोइ हाइदबगम दे लौतुनब खर तौरे CPI Manipur State Council ge Hanagi State Secretary L. Sotin Kumar na haikibada Handak Union Home Minister Amit Shah ge khongchat adugi matungda mafam kaya da irang lepna na thokliba micham miyam amadi security force kaya misi mina thokliba asina takpadi nakal namagi meeting da lautuna ba manba thawong chathare haiba mayik senglakpagi khudamni hojik lamdamasi lanpham amaga chap manare Union Home Minister na Kuki Militant Singh Sugi ground rule ngak na chatnaba thamlam khiba wafam ngak na chatre chathariba thawong asi paliba lengak asina election gi matamda BJP gi Kuki MLA tara bot ka na bohot na bada Militant Singh asibu season na khiba duna makhoi gi mathakta action lokhatpa ngamdri bara haina mahak na phongdokhi L. Sotin Kumar na makha tareduna India lengak na yoktuna thamliba Kuki Militant Singh athuba matamda lainari basu gi agreement handokadabani Union Home Minister na irang asi lakshin bangamdrabani na CPI Manipur State Council ge delegate Singh na India ge Prime Minister Narendra Modi unaduna wari sanana ba Delhi da chatlagani Loinana India da leiriba state khudingmaki Chief Minister Singh da irang asibu laksina ba mating lobaga loinana Jantar Mantar da su Delhi da leiba Manipuri miyam ga khutsam naraga khongjang changsilagani haina mahakna phongdokhi Politics tauriba BJP ki MLA singsu moi mathau to honingi chapchana matam chana moi MLA puno punjal laga assembly famna kaino lurba tanjada khanna darka lai kwai luba mana external ki adugumba militant sing so called mercenaries khuniek mayam ama hajilaya center de laiba paramilitary military je people do not believe that hajadi moi punji kanni je hajadi moi na kanbala isi khulai paiba illegal outfishing adura haiba question je bilaya maramadu nani center amadi state shason pariba BJP party na masigi chapchaba responsibility moi lagudab home minister amana hairam honor taudri ha home minister masamak ma phamtha dogudab ne ma resign dogudab ne Hayeng ayuk pung taramathoida miyamgi oiba public convention ama ibo yaima sumang lila sanglen da pangthokna ba sem saba loire masida miyamna saruk yabiyu haina kokomi gi convener Jitendra Ningomba na phongdokre kokomi gi office ta pangthokpa paugi mifam amada wafam masi phongtokladuna mahakna hai hayeng pangthokadoriba miyamgi mifam asida laikai gi amadi district singi miyam amadi loop singi luchingba singna saruk yabiduna Hojik Manipur gi oirakliba fibam asida kari tauba yabage haibadu khana nainaduna punna warep ama lomina si haina phongdokhi loinana thogliba irang asida Manipur gi ngamkhai kannaba thawaina pontha pi khraba athauba singi khubam ama sananaba lengakta taksilagani hairi lamdam asi tasengam ki asengba lanpham ma haibadu oire lanpham sida leiriba pumnamuk singsi ekoi amatu oibagi wakhlon amanda sangsin minere hairga ekoi yekna bodu maithibu pibagi matam yore asuk turaba tanja sida miyam gi oiba amatu oiba kholaw ama mathau tarakuna manam oiredana kokomina hayeng haibunu mitsigi pung 12 taba matamda iboyai ma sanglenda miyam gi oiba chaubu mifam ma pangthongna na basem sajare ekoi hojik oiriba fibam sida kari karamba action logadage karamna thabuk se sanction minagdege haibagi warep lowminasi haibu wafumdu kokomi gi maikei de thamjari manipur gi asuk lurba tanja sida leibiriba lenga ki
India lenga ki government asina cookie militants narco terrorist kangu asing asina tawreba yamna aggressive oiba thong asida observer oini yengna lebo se masi tawbigano masi atuba matamda immediate action local PO hainasu kokomi gi maikai digi aroibo oini warning tawseri Nakalamaromda Kokomi Media Coordinator KH Somarendro na Fongdokibada State Lengakna Manipurda Su Chatnaba Yaroi Haiba Wafam Mamangda Fongdokba Laikrabani Masida Central Lengakna Tumina Laisiliba Asi Miambu Yengbidabagi Mamiyama Tari Hainasu Fongdoke Su Loktoktana Hogi Uwaiba Pimasi Kaidamwida Loshimangamoy Habasi Miami Koloni She looked on the Canada, Hanadagi, another heavy state government to a palm Haidar. Machina Tapudi, a state na, Shugi, Mayokala, Hamni, Shu, Sicilians, or Hamni, Adubu, Hojiboga, Wagi, Central Government, Kanu, Tamba, Miamsi, Central Government, Yankabi Mo, the Manba, Aduguma, Amani, Aduga, Shu the Lariba Kuki, the racing she, Shu took the way at the Highway Maramdi, Tonganba, Miamar, the Gisangapa, Sin Kuki, Napo, terrorism, Amska Punchilaga, a cookie, Miam, the land, Pugimo, and the Aduna, shoes is really bad about what Pamamun, Sulok talk by the say, Santan Gomi, the one talk about Matoni have a say, Kukumi is high ticket again. Manipur Chief Minister and Birena Luchingba Team Ama, Atoba Matamda, Delhi de Chatuna, India Prime Minister Narendra Modi Unaduna, Su Chatariba Asi, Handokna ba Akanba Wafam Tam Gadabani, Haina, Quiraman Imaka Tilgi, Luchingbi, Lysram Memana Fongdokre. Khwairaman ima kaithal marigi ima singna ngasidagi hoduna numit humni chupna sintha leptuna chathagadaba khongjang aduda saruk yaraduna laisram memana wafam adu fongdokhibani mahangna hai lamdam asida thokliba mihat mipun sing asigi matangda center amadi state ta paliba BJP lenga ki mathakta pendaba wafam kaya phongdokkhrabasu lamdam asida numit kuntrani hena kuki militant singna micham miyamda chatharakliba Mion Minay Asida Union Home Minister na ngasi fauba makoibu terrorist ni haina laukthoktriba karigino haina suhangki thoglibe irang asida center amadi state lengangna tumina leithokpa yaroi Manipur dagi Central Force sing athubada lokthokna state force na micham miyambu ngak selhandrabadi mama oibi kayagi khongjang leppalektana changsilagani haina sufongdoke Amit Sahana Laga, Tuminna like Tabira Mohibasi Kanaroi, Mana Lak, Badagi, Hek like Badagi and a sea of the Ing like there. Come down, Mama, we be a queen to Mina like Dorino, Ima Leva, Tumabade Quakerai Legani, Ima Leva can buy share, a quite Punamaki right, it only Puki sing a suit already by Nagomen, Segomen, Udaka Sulok Tokadabani, Hoibo terrorists, and a love Tokadabani, Love Tokadabani, Masigi Horiba. Iho sidagi hena mama sing na hena kangkhalakani kuki sing na lona wari saramba laga khoi kharaga chuta tawraga pai graga ngasigi maihau lako khoiba misi mina thoiba mayam che karigi india go mena yengde Apunba Nupilup Amadi United Maira Paibi Imphal East Anina Kutsam Naduna Ngasidagi Lamlong Amadi Masigi Koibada Sintha Leptuna Wakat Mifam Chatakre Wakan mi famada Manipur da NRC chatna halu Manipur dagi Assam Rifles lokto u kuki narco terrorist dagi su withdraw to micham hatpa lepu haibana chingba play card kaya paikhe numit humni chumna chathagadaba sintha lepagi khongjang aduga mari leinana lamlong kaithal fambi apunba nupi lukki president RK Dhanapati na hai thogleba irang asida icha singna Manipur gi saktam kaidanaba thawai khubakta haptuna Lanthengna Leiraga, Mama Oibi Singna, Kaitel Fomdana Laitopagi Matam Nate, Maramasina Kuraigi, Lady Banupi Singna Toktuna, Ngasidagi, Kongjang Asi, Haubani Haiki. Mahangna Hai, Pali Balengag Asina Hotnaduna, Manipurgi Fibam Asi, Hanagum Nemta Drabadi, Numit Humni da Nate, Lepa Laitana Makal Makakiagi, Kongjang Sangsin Kigani. So, Luna Kangi of Angatani, Manipur the Smina to eat, Moibunga, Ibasina, Angapana Sini, Ngaka, Vanisina, Kanga, Kanga Siva, Garigumata, Patapet, Amisala, Amisala, Padu, Magi, Wasi, Aquimian Mantata, Mana, Pukila, what Tangle, Maharagram, Mafam, the Gihan Tokoyaro, and Ira Mare. Man, Hiram Magating a Sikatogi, Tonga, May Haradino, Man, Hiram Goto in Dragati Makata, Exantica, Pilitino. Hana Union Minister of State Oiramba Professor MAISNAM Kamsona
Manipurgi miyamda ingtapa nungsi chanaba mahosagi fibamda hanjin hannaba punna honaminarasi haina appeal tawrakli. Mahakna DIPR da piba akanaba interview amada hauzik thokliba irang asi Churachandpur May ahumda chatkiba rally aduga ngapiani adudagi haurakibani miyoi kharana yum dukan mai thaduna haurakibani adubu masi maitai kuki gi marakta thokpa kanglupki lani haina laurabasu tasengba makti matam kuina phumduna leiraklaba state ki oiba achoba isu ama pokhairakpani haina lauba yai haiki chahi kayagi mamangdagi Burma romdagi refugee wave kayarak changsil lakhibana maram oiraga Manipur da leifam changfam chafam gi awaba oi rakhiba mafam kayada chingda reserve forest da lesin kiba problem sing matam chana government na solve tohodaba aduna suni Manipur government na state sida NRC chana hanaba hotna kiba hojik fawba loishinba ngamdaba asisu amani irang asi yamna laina lobadi chumde yamna luna khanaba ama changi chahi lising ani hena leiraklaba leibak asida miyamgi section pumna makna lamdam sida peace purakna ba hotna minaba mathau tai haina maizin lung kamsona phongdoke hauzik phawda government gi taraf tagi loin effort ya phajana ming singsinra kar pangthokre Union Home Minister Sri Amit Shah Nasulakna loin yangsin khare tawya ba thabak ti phajana sathari ene koi lawi adobo chapchana loiba makti natri ado masipuna masi ekoi Manipur state ki oina laibakti ba mani hojek leri basida apik pa angle da yengabor de mayamna maitai kuki gi riot ni hana dum lone ado taseng badi rally set padagi sawning ba kamu karana karigma community kharagi dukan yum thuaiman sing bathoki badagi hobune hadna macha de ge koina lawi adobo ekoina masai Manipur gi oni yeng badadi background da ekoi ga problem hana leijaba Karlay, Madusoi coin Udoviyade, Tasemadi Kuki Mete Kaka Kanabanate, Manipur state problem when Achawa Ishoma, Okar Makalamani. Manipur da center na hauziksu Central Paramilitary Force sing Thazin Beleptri, Ngarang Imphal gi Birtiken Ruzit International Airport ta BSF ki platoon kaya Indian Air Force ki akhanaba plane na hanna holakre. Ngasina CRPF ki company mga lakpa hukre. Manipur da thogliba irang asina maram oiduna miyoi kaya gi punsi loikraba amadi yumkai lising kaya mai thadokhibana miyoi lising kaya awaba nanglaba fawba Manipur da India gi Prime Minister laktriba si karigino haina Manipur People's Party MPP na hanglakli wafam asing ngasi Manipur Press Club ta pangthokpa pawgi mifam amada MPP gi ex-president Laiton Jam Borzau na phongdokhibani numit kunni hena kanglup anigi marakta Hatna sunabagi thodok kaya chathariba asida India government na hojik fawba karigi tumina yengduna leiri kuki terrorist singna micham kaya hatpada natana yung kai mai thadoktuna miyamda awaba piriba asida central government na tumina leithokliba asi lungi atra karino haina hangladuna Indian government na kuki terrorist singbu saugatle haiba asi thawong asina takle haina su phongdokhe Thogliba irang asi loisilaba matung enquiry tawbagi thabak chathagadabani lan manungda enquiry tawba oithokloi haina so phongdokhe Home Minister la kadurisi kaim kanaroi haisi ai openly declare ai han haigre maramdi numit kunni hena gap lehelaga mi jingji hanhanba sunhanba se hama hele bhawga kaimta khambangamte adunadi misam praja maitaida isam chamna lejaba praja kaimsi yawuna tabasida khut thabase aki tu jingba polandra mayum makai thatok yum mai kya thadra haurakpa se madu ugra bhawda 20 days more center na silent oina legi bhaise it is meaningful manungda arth lay sarkana mi halaba kangbu du da request tawraga lambi hangton baise it is mocking yam nokni ngai oi pot ne masi sarkar ama panbegi lamchat na tie Kuki militant singna mitegi khul kaya da lepal leitana landarak padagi kokomina Union Home Minister Amit Shah da cherol thaduna wakat kre Union Home Minister na lamdam asida thokliba irang asi laksinaba kanglup anigi maikaida appeal tawramlaba amadi Kuki militant singda sugi ground rule ngakna chatnaba wafam phongduk lamlaba matung Kuki militant singna hanba leitana sugi ground rule thugaiduna
Mitai Khul Singda Landarakpadagi Coordinating Committee on Manipur's Integrity Kokomina Security Advisor Kuldip Singhi Kuthangda Union Home Minister Amit Sahada Wakacherol Pisankre. Union Home Minister da Pisankiba Wakacherol Atuda Jungi Tang Amadagi Ahum Fawbada Kutlai Matik Chana Paiba Kuki Militant Singna Lamdamasigi Tongan ba District Singda Security Personnel Amadi Micham Miyamda Chatakiba Nongmai Kapa Amasung Kunja Singi Yumkai Lantum Mai Tabagi Taudok Kaya Mayik Singna Panki Center na Micham Miyamgi Punsi Ngak Senaba Tarakiba Security Assam Rifles Amadi Security Personnel Singna Kuki Militant Sing Asigi Matakta Action Lokataba Amadi Phongna Kuki Militant Sing Asina Mateng Pangsin Bagi Tawong Asi Chataraklabadi Manipur Miyamna Akanba Khongjang Changsinaba Sem Sare Hainasu Cherol Aduda Makhatana Palli Loinana Sugi Ground Rule Tugariba Kuki Militant Singi Matakta Action Lokanaba Appeal Toki Amasung Union Home Minister na Hiram Bagi Matung Ina Lamdamasigi Nahakayana Police Sagi Namduna Lokiba Nongway Sing Surrender Tauduna Pikalakpa Haure Hainasu Waka Cherol Aduda Makhatana Panke Ngarang Ayuk Angan Bada Fayeng Kangchup Chingda Leiba Kuki Terrorist Singna Kapthorakba Nongmay Maruna Panduna Leikidraba Miyoy Ahunggi Thawai Yawdraba Hakchang Sing Ngasi Jennimsky Mortagi Hauna Bimatung Ina Aroiba Mathong Mangam Pangthoknaba Imung Manung na Lawkre Thaudok aduda Leikidraba Sing adudi Fayeng Kharang Awang Lekai dagi Angom Rakesh Chahi Nifunithoi Fayeng Sabal Lekai dagi Angom Popo Chahi Yangkai Amadi Kuntrak from Awang Lekai dagi Pukrambam Nikhil Chahi Kunnithoi ni Leikidraba Makoi Ahunggi Thawai Yawdraba Hakchang Sing adu Makoi gi Pongnafam Lamdam Fawba Purakpagi Lambi Singda Miyamna Thoklaktuna Human Chain Semduna Leisu Katuna Ikai Khumna Boitki Aroy Badamaroy Bapao Amukhana Serauda Kuki Militant Singna Numay Kapsilakpada BSF ki personal Amasire BSF personal ani Assam Rifles ki personal ani Sokle CPI Manipur State na Atay State Singi Chief Minister Singda Irang Laksina Bahot na Bada Mateng Pangbinaba Haizer Rugadawri Delhi da protest Tawgadawri Amadi Kokomina Juntareta Iboya Masumang Lila Sangenda Miyamgi Mifam Pangthoktuna Hojik Leiriba Fibamgi Matangda Khanagadawri Matang asida ngasigi oinadi Northeast Window TV gi Manipuri Paul Loisinjare meeting tabiri bapuna makpu Chaplina MAISNAM ne ikokno na khurumsari amasung kainana baya thangni jari